baro power cover banse akoi khudak akoi doktok chere na akoi doktok chere ngang sing si compensation sab sana akoi ing sing kani hai wakham sing thambi condition amat yaw num thador hai bisa that is our demand adubu CM na amasung madi khogi department sigi khogi respected sir khogi SP na hariba demand se makhoi yam haksin na lojare akoi Joint Action Committee against the fatal killing in the inhumane actions of the security forces haiba Joint Action Committee asigi akoigi members sing co-convener sing convener amadi aikoi publicity secretary sing akoi punmak suna akoi ngasi se norm na kai da thokhiba akoigi laibak tiba thodok aduda puknung da leikhidraba angang macha adu ja singba JAC aduna kaigumba hiram khrada akoi lengakta hairiba misi asiga mai lena kaigumba pandam khara koi damakta ngasi nungthelgi pung mari makhai ta matam da koi lengak mapu edo chief minister da koi wafam khara pocha pacha bani wafam sing aduda ngasi chief minister na lengak mapu edo chief minister na yamna thawai hakchang yauna yam serious oina tabi rakanda yamna lumna lowi rakanda koi JAC gi ayamba demand sing fulfill to with habitare haibadi tasing harakanda ngasi mak koi gi tambak ki mafam ayamba da koi yumlakta akoi mafam rang khangdana tear gas yam kapsandana mobo mayang kapsandana amadi akoi gi asol ananu pi ngang singi akoi gi nomo gi akoi gi narokki lam ama oina tar iba haidire leibham akoi samnai kanda yamna na tei chada mafam oirakpase si akoi punamaki chowa samasya amane haibitare adana masi singsidagi kannabi damakta akoi na masigi hairiba issue che yam lumna lojara kanda chief minister da layang mapuda akoi JAC na hairiba thawong asi tawbiganu haibasine akoi hanba pandamsi adana hairiba asumba matong huktaba yumlakta karida akoi jagas caption ba mobong caption ba amadi masina marum kanda aki kang thola kanda asoi ason ana singda aduki mati khudong ti tholi se masi tabira kanda hairiba posi akoi thola ro hebaki chapcha ba akoi concern SP yauna lena akoi masi chapcha ba assurance pibire hebitare thola ro hebaki pochima sina mang thazara akoi masi memorandum se akoi ken tawchabani ani shiwa point da akoi huji huji ko hairiba adum malai bakti ba thawdo aduna huji asi akoi chang da ni gi langdai da haitare yam kanna akoi gi lantheng bi rims ki akoi gi ICU da kana laikan naribi akoi gi sanjita naurem ongbi laisam ningol sanjita gi damakta akoi puna lai khrominasi maki film sang gi film atu matamda shor maki haujaldagi farak po ishinu haidna akoi puna khoiraminara kanda hairiba sanjita gi damakta mai careness amati mai treatment gi damakta masigi santham punamak khogi lengakna pobirani aina su koi thambirei adna koi puna lai khrominasi apabada oiminasi haibo hondu mo koi thaminare makha tarakpada akoigi numitu daida akoigi thokriba thogdo numitu daida police ki kahen ba akoigi hinba notorious action haigado ko adumba kano sing sida chenna ba akoigi police officials sing ki mathakta akoi kaigumba khadi action lokot piyo haiba support ache koi thamjabani masi mokoi haiba numitu da chenna ba akoigi police officials sing koi chara kam ke pegum khra action lokol kan heavy pot chap chap ta bibir hetare ko da makha tar pada khoi gi hariba iho asiga mari leina na agitator singda thokpa asopan thokpa khotpa leidana adu masing sigi chu government ki maiki de ki chap chap mo khoi gi mateng pangjage habi chap chap assurance bibir ko loina na khongjang changsin lei manung da khoi gi khongjang loising apa pun nak kibasing habitare hajan pun kibasing adu matamda doimat ani sing yawdan thadro ani haiba wafam sima chapchani assurance pibire ki awa batar angangsi khudong thiba nangla angangsi mahaksu chamana ba miyoiba amagum treat to birakanda Manipur lengakna haiba mahaki damakta akoi ki miyoiba amana akoi ki kaigumba
ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯈꯔꯗ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯀꯝꯄꯦꯟꯁꯦꯁꯟ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯅꯪꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯀꯧꯕꯅꯤꯅ ꯃꯍꯥꯛꯀꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯅꯪꯅꯅꯕ ꯍꯥꯏꯔꯤꯕ ꯀꯝꯄꯦꯟꯁꯦꯁꯟ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯁꯤꯅ ꯂꯧꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯨꯡ 12ꯒꯤ ꯕꯟ ꯑꯁꯤ ꯀꯧꯖꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯡ ꯅꯣꯡꯌꯥꯏꯒꯤ ꯄꯨꯡ 12 ꯐꯥꯎꯕ ꯀꯧꯖꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯌꯥꯝꯕ ꯐꯨꯜꯐꯤꯜꯁꯦ ꯇꯧꯕꯤꯔꯕꯅꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ JACꯅ ꯄꯨꯈꯠꯆꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯦꯟꯕꯤꯔꯦ ꯍꯥꯏꯅ ꯂꯧꯖꯔꯒ ꯍꯥꯏꯔꯤꯕ ꯕꯟ ꯑꯁꯤꯁꯨ ꯄꯨꯡ 12 ꯐꯥꯎꯕ ꯀꯧꯕ ꯕꯟꯁꯦ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯂꯧꯊꯣꯛꯆꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯊꯣꯛꯆꯔꯦ ꯑꯩ ꯈꯛꯇꯪ ꯊꯝꯕꯤꯈꯤꯕ ꯅꯍꯥꯟꯒꯤ ꯑꯦꯖꯤꯇꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯖꯤꯇꯦꯇꯔꯁꯤꯡ ꯉꯔꯥꯡꯒꯤꯀꯣ ꯃꯗꯨ ꯀꯟꯗꯤꯁꯟ ꯑꯃ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛ ꯍꯥꯏꯕꯁꯦ ꯗꯦꯠ ꯏꯁ ꯑꯋꯥꯔ ꯗꯤꯃꯥꯟ ꯑꯗꯨꯕꯨ CMꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛꯇꯦꯠ ꯁꯥꯔ ꯑꯩꯈꯣꯏꯒꯤ SPꯅ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯦ ꯃꯈꯣꯏ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯖꯔꯦ ꯑꯃꯁꯨꯡ ꯑꯦꯠ ꯗ ꯃꯣꯁ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯦ ꯐꯨꯜꯐꯤꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯇꯧꯕ ꯌꯥꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯦꯁꯨꯔꯦꯟꯁꯅꯤ ꯑꯩꯈꯣꯏꯅ ꯊꯝꯕꯤꯔꯛꯏꯁꯤ Me metieron clapito,